Ipa ipo singge soiba puthoklaga ngangbagi mahutta Houjik Meerol Asina Kari Touri Haiba Wakhal Khanthaba Matam Oire haina Rajya Sabha gi MP ining thaulai semba Sanajaoba na phongdokhrei ngasi kaisampa nitepa chuthekta leiba thambal sanglenda BJP Manipur Pradesh na sinduna langban thana lakpada maraibak maramdam gi damak thawaina pontha pikraba athauba singbu ningsingduna Chahi khudingi leptana pangthoktuna lakpa athauba sing ningsing thagi thoram pangthokre thoram aduga mari lainana laikhidraba athauba singi photo da highlight katuna ikai khumnaba utki thoram adugi sarugama oina Manipur gi tongan ma mahai sang singdagi lakpa class 9 dagi 12 fawbagi mahairoi nifu humdoi amadi open category gi oina mioi kunmapan yauna punna mioi humfudra humdoina category ani thongna khaidoktuna athoi hen changdamna ki MP Sanajaoba leisemana makha taraduna laioi khraba ipa ipo singna soirambadagi British ki makhada laikhi adubu Houjik lamdam asida thokliba issue sing asigi matangda khanaba mathau tai Houjik thokliba issue sing asi matam chana loisin haudrabadi tungi mirolna ngasigi mirol bu kari haina khigani haiba khanthasi leibak ninge hairabadi lamdam asigi chingpat turel haurakfam lamdam asigi furup sing amadi chana kanglon sing masak khangba mathau tai lamdam asi Houjik issue kayana Pik Thanna Lady, issue ama lairabadi, Madugi Waroshin Soidana Lagani, issue sing asi, Loishana Bohonage Hairabadi, Madugi Horak Famning Tina Kangba Matautai Haiki. Laibak Nindaba, Karasulate, Malensia, Asamasagi Maribaksia, Nindaba, Ushidaba, Urumba, Karasulate. I never was a card of Suya, a man had Hujik. One of them, Maribak Ushid of the day. Alone. Adunadi leibak kan orang betul adunadi leibak minibasida leibak tu munna kamu berjani munna kamu leibak hawraba wali Houjik tu ibasing tunggal kawan ni leibak kamu betul Haiba singgul Wakhal unsila adik leibak pat purel uwa mayam leminai kamu purmaya masih munna kamu musani matu kamu kanda lakwa leibak ushid nationalism tu maduga sumna kaki ai leibak ushid ani siapa Leibak sih pun nak khaga adu lakon nationalism tu nak betul kasih pakis adu itu tu pasal lakon betul dari leibak sih apa boleh kan BJP Manipur Pradesh ki President A Sardana Phongdokhibada BJP Manipur Pradesh asina kumjali singamaga chamapan marfudra taretagi hoduna athauba singbu ningsing thauram asibu palan tawduna naha oiriba kayada tongan ba skill development program kaya yauna chahi khudingi palan tawduna lakli ngasi pangthokliba changdamnaba asida makok mathang taba ngamhodrabasu saruk yariba khudingmak lamdam asida maraibak maramdam nungsibagi amadi kathokpa ngamba Meerol ama semgatpada thodang yarabani haiki saireng changdamnaba aduda makok mathang takhraba singda certificate amadi selgi mana pikhi sangnairaba kabi taretna leibak ningba saireng pathokhi Saukhalapagi matungina miyoibagi mangnanabagi masaksu aduki matik masit hegalai mobile makta hayo Houjik pairiba smartphone singase magi uses khangdaba taragati ngasi miyoi kaya aduki victim oiba mayamang su yaudabadi natte aduna aikoi matam mafam khangna isase aikoi activities se koi activate tawbadage haibase aikoi yam bunna khanba bangak changne competition nama tawrabadi aikoi makok mathang soidana lakadi adubu makok mathang tabadu khatta natte nakoina ngasi participate tawbadoriba nakoini adubu contribution ado ngasi aikoina patriots mayam ama uthona botna leibak si damakta katho aba minung si leiba state ki amadi country ki culture tradition phasana khangaba adumba miyoi si uthorana bopada noi amamang isu contribution yaurabani haibase ngasi suba sai competition asi yaubada nakoina sana mado khangadabane